Haukiba November mangadagi mafom khangdana mangkiba nupa macha ani mama mapa singda soida ngamdana senabiyo haina Parents Guardian Association Don Bosco High School Langjungi Maikaidagi Mari Lainaba Singi Pukning Chingshilakle Manipur Press Club ta Paumi Shinga Unabada Association asigi President Ningthauzam Hema Chandran Fongdorakpada Awang Sakmairomda Chatkibadagi Tiba khangdana lairiba nupa macha ani asigi manungda nupa macha amadi Don Bosco High School Langjing the Class 10 Tamliba Mahiroyamani Maramasina Nupa Machani Sibo Fazin Kibasingna Imungya Wabakangbi Dunamadi Mahiroigi Tungi Punsigi and Duna Soyangam Yaudana Tadok Pirau Amadi Mangkriba Nupa Machani City with the Catholic Society Neso Angam Bamateng Pang Bioma de Langak Naso Kanbamityang Changbi Duna Mafam Kangdana Ladiba Nupa Machani Si Kanduna Imung Manung de Sinabio Haina Apil Taurakle Mahiru Singda Kian Kanganba, Paba Punba, Kutabana Singba, Amata Tawiganu, Mahiru Singdi Tungi Umbrello in Ubiu, India government, Manipur state government, Lamadi Manipur, Leminariba, Anglu Kudimaki, Isilina, Kudimana, Hanga, Nisibu, Soidangamdana, Mama Pada, Atuba Matam, the Kusina, Biduna, Mama Pagi, Pirang, Sinterle, they told me Nasia, Don Bosco High School, Langjing Chu, Catholic Society, Makada, Labor School, Oibana, Scholasiki, Mahiro, Maibam, Abinas, Les Kaba, Class 10, Pangnaba, Honabada, Catholic Society gi Maikaidagi Angam Mateng Pangbiu Haiduna Don Bosco High School Langjing Parents Guardian Association gi Maikaidagi Angwana Haijari Haibo Wapam Singasi Ming Sangbi Dragadi Parents Guardian Association na Makata Ba Kongjang Sangsen Nabagi Damukta Sem Saduna Laijari